Ngara nungdawiram phongkiba pandam pause dagi maruoiba pau khara khangatsiraga miyamda khudol tamsige Sept administration gi demand center dagi tanbani state dagi tanbana tei KNO Kuki Josingna taliba si constitutional oiba political demand ne atopa mabaleba ki khut yawagi mathau ta dei silent hawki Myanmar dagi train taraba Kuki maintain sama palom changlakre hana security advisor na phongdokhiba from yumpham yawdavani Kuki Josingna taliba si constitutional oiba political demand ne atopa mapan leba ki group singi khut yawagi mathau ta dei Sept administration gi demand asi center dagi tanbani state dagi tanbana te haina Kuki national organization KNO ki luchingba Dr. Silent Hawkip na phongdokhrei Mojo story ga unava amada Silent Hawkip na hai Manipur da thoklibe issue asina horakpadagi state media singna narco terrorist maintain amadi transnational gi oiba arama terminology kya sijinaduna lakli asiguma cherek asida unified leader amana national media gi thakta fawa trend tawraba maintain Myanmar dagi sanglakre habagi wafam phongdorakpa sima angpu fawi wafam asima yumpham yawdaba aranbane Kuki Josingna taliba demand asi constitutional oiba political demand ne masigi damak mapaleba ki group singi mateng lobo mathau ta dei mahangna makha tan hai Kuki Jogi maikeda surveillance ki damak commercial drone sijinabadi lai adum oinama bomb thadaba ngamba advanced oiba drone na singba khusukulai leinabagi capacity adudi leite state police yang drone bombing gi matangda Kuki Josingda allegation tarokliba sima aramba yumpham yawdabani leba asiki agency amana thijilabasu asumba adumak chap chana khangani haike loina asiguma aramba wafam kya sandorakpa simak tholibi irang asida asakpa maida thau haijimbaga chap managani Manipurda majority oiriba furup asina singi miyoi singmo chakhotpa pamdei minority singi political right thengkhang kayada malakpadagi kumja lising anigi subna kunhomdagi mi ahomdagi haudana state asida tholibi issue kaya asi oiraklibani majority oiriba furup asina Manipur ase makhogi lamkhakta oina khalli masigi mahaini ngasi makhoina fangliba se Kuki Josingna taliba demand asi state klengakta natte center de tambane demand asigi matangda haujisu center ga wai sanabage process leire state ki maikedi Kuki Josing bu misak thian na kayara honarabasu center ga wai sanabada sokningai oide Kuki Josing na ngasi phawbade state asida thoklibi irang asida micham nupi angang amade ahal oiraba singna khut thakhiba leite Kuki khulai fiber singi suspension of operation gi matangdasu center ga wai sananaba honari haiki makha tarapa pauda kom khul singna sakhangdaba sing changlakpada Federation of Haumi da pau piba haina yanakhrei kom khul gi luchingma singa Federation of Haumi nakal ani gi marakta mi pampang thoktuna kom khul sing masakhangdaba miyoi sing maitei de attack sathaba ya haina singnaba miyoi sing changlakpa matamda mangjongna Federation of Haumi da kom khunja singna pau piba haiba wafam yanakhrei tha asi kungani thoigi numidang da litang kom area dagi masigi akoibada khundariba maitai khol singda landara khraba matung Federation of Haumi gi luchingba singna kom khol gi handman singi mi pampang tokki ngarang September 9 da ayu pung 13 makhai tabada Federation of Haumi gi headquarter da mi pham ama pangtokuna litang kom village gi handman mangti amu kom amasung sarto sarat kom amasung M Emmanuel kom saru yaduna mifam ama pangthoktuna nakal anigi marakta yanaba wafam singda khuyak pinakhe mifam aduda litang kom village ki handman amadi music gi maikedi gi tha asi kungini thogi thodo adubu akama mongda condemn tawkhi amadi litang kom village ta masakhang daba myoi sing mistren sing changlaklavadi mangjongna Federation of Haumi da paupiba karigoma paupida batarabadi matung tarakpada pirakpa penalty khudengmak litang village ki khunja singna lawba haina su yanakhe karigoma khunja singi marakta Taylor Act maitei delandaba chathaba yarom mathengnarabade miyoi adugi mathakta village authority ne akame action lokhapa amadi makhata na Taylor Act chatharamlabadi miyoi adu khuluge tanthokpa haina su yanakhe makhata na ngasi su ayu pung 13 makhai tabada Federation of Haumi gi mayai losangda tonsel khulle tonsel tampa amadi mahok tera kom village ki handmade amadi mihusing saru yaduna athuba mifam ama pangthokuna web sing lokhi mifam asina tha ase kungani thoida satharakebe attack adubu akama mongda condemn tawbaga loinana hariba khulsing asida matung tarakpada masakhang daba miyoi sing miscreant jang lavadi Federation of Haumi da pau piba
ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯤꯔꯛꯄ ꯄꯦꯅꯥꯜꯇꯤ ꯈꯨꯜꯅ ꯌꯥꯅ ꯄꯨꯖꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩꯗ ꯂꯥꯟꯗꯥ ꯆꯠꯊꯕꯒꯤ ꯊꯕꯛꯇ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯇꯦꯂꯔꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯠ ꯅꯩꯔꯒ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯤꯅꯨꯡꯒꯩꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯆꯍꯤ 23ꯔꯣꯝꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯒꯠꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯣꯝꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕꯗ ꯊꯥ ꯑꯁꯤ 22ꯒꯤ ꯑꯌꯨꯛ ꯄꯨꯡ 12ꯔꯣꯝ ꯇꯥꯕꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3ꯔꯣꯝꯗ ꯇꯥꯕꯗ ꯊꯥꯗꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁꯅ ꯀꯜꯂꯕ ꯃꯇꯨꯡ ꯋꯥꯍꯪꯄꯥꯎ ꯆꯠꯊꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯆꯍꯤ 13ꯔꯣꯝꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯈꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯤꯅꯨꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯑꯦꯝꯄꯤꯅ ꯁꯦꯞꯇꯦꯝꯕꯔ 29 ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯦꯝꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯁꯦꯞꯇꯦꯝꯕꯔ 29ꯕꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯀꯤ ꯑꯦꯝꯄꯤ ꯑꯃꯗꯤ KSOꯅ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯦꯝꯄꯤ ꯃꯅꯤꯄꯨꯔꯅ ꯊꯣꯛꯄ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯃꯗ ꯁꯦꯞꯇꯦꯝꯕꯔ 29ꯕꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ, ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃꯗꯤ ꯃꯦꯖꯔ ꯒꯦꯗꯔꯤꯡ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ 28 ꯑꯃꯁꯨꯡ 29ꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯀꯨꯀꯤ ꯑꯦꯝꯄꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯥ ꯑꯁꯤ 10ꯗ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯊꯥ ꯑꯁꯤ 29ꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯆꯃꯥꯄꯠ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯨꯀꯤ ꯑꯦꯝꯄꯤꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯇꯣꯉꯥꯟꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥ ꯑꯁꯤ ꯀꯨꯀꯤ ꯑꯦꯝꯄꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯕꯤꯔꯦꯟꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯍꯦꯟꯒꯠꯍꯟꯅꯕ ꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯩꯇꯩ ꯌꯨꯊ ꯒ꯭ꯔꯨꯞ ꯃꯔꯨ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯕꯨꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯗ NSSꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯒꯣꯕꯤꯟꯗꯥꯁ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯁꯥꯒꯠꯄꯗ ꯅꯦꯁꯅꯦꯜ ꯁꯔꯚꯤꯁ ꯁ꯭ꯀꯤꯝ NSSꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯣꯛꯆꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ NSS ꯁꯦꯜ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯄ 64ꯁꯨꯕ NSS ꯗꯦ ꯊꯧꯔꯝꯗ ꯃꯤꯅꯤꯁꯇꯔꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ NSSꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅ ꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯗ NSS ꯌꯨꯅꯤꯠ ꯍꯥꯡꯗꯣꯛꯂꯤ꯫ ꯀꯌꯥ ꯑꯃ ꯍꯥꯡꯗꯣꯛꯀꯗꯕ ꯋꯥꯠꯂꯤ꯫ NSSꯀꯤ ꯃꯈꯥꯗ ꯅꯍꯥꯁꯤꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄ ꯆꯪꯏ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯣꯛꯆꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯁꯛ ꯈꯪꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯤꯟꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯌꯥꯎꯕ ꯆꯠꯄꯗ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯏ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯟꯅꯗꯒꯤ ꯍꯧꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯗꯤ ꯌꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯗ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯎꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ NSS ꯗꯦ ꯊꯧꯔꯝ ꯑꯗꯨꯗ ꯌꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯐꯣꯔꯦꯟ ꯃꯩꯇꯩ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯄꯤ ꯒꯨꯅꯤꯟꯗ꯭ꯔꯣ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ NSS ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯔꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯣꯁꯠ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯩꯈꯣꯏ 18ꯅ ꯑꯦꯟꯇꯤ
constitution oiba amata tawraktri aikoide isagi culture and identity gi leijaba group ni adubu aikoi ifurup ireibakta landa silaktuna attack tawraklabanina isagi ireibak ifurup kanjaba honabani masi aikoi gi right ni lan se loibaga aikoi adum hanagi culture identity gi damak adum laigani aikoi ne anti indian constitution oidabagini india gi citizen ama oibagi saktak se आधार कार्ड अखोई एटी की मेन डॉक्यूमेंट ओइरिबनी इंडिया की ख्वाइदगी चाव एजेंसी एनआईए हाइख्रे हंदक की लाल से फॉरेन की अचव एमफोर्स कलोइनना इंडिया दे अटैक तौरपनी हाइन अदुना अखोई एटी ने थेंगनरिबसे इंडिया की दमक्तनी इरेबा इफुरुपना याइफरे।